ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯒꯦ ꯔꯧ ꯑꯌꯥꯏꯕꯅꯦ ꯊꯨꯝꯌꯥꯛꯄꯤꯅꯦ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯥꯛꯑꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯌꯥꯎꯔꯦ ꯄꯥꯄꯔ ꯈꯔ ꯂꯩꯔꯦ ꯃꯌꯥꯟ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ rau ꯑꯌꯥꯏꯕꯗꯣ ꯍꯥꯎꯋꯦ ꯇꯧꯔꯦꯅ mahal.
เอาพัดแล้วเนี่ยมันแล้วก็เปลี่ยนหัวแล้วมันได้ที่ในกระดานไม่ต้องใช้เองCây ngồi cái được của bà con vỡ là ngao bự à cây này thì không biết sao rồi ha rồi